ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡꯇꯝꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯗ ꯐꯥꯎꯕ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯎꯆꯦꯛ ꯋꯥꯌꯥ ꯁꯟ ꯍꯨꯏꯅ ꯆꯤꯡꯕ ꯀꯌꯥ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯈꯣꯡꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯅ ꯃꯥꯒꯤ ꯂꯥꯏꯐꯥꯎ ꯀꯌꯥꯁꯨ ꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏ ꯑꯐꯕ ꯈꯨꯗꯝꯅꯤ, ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯎ ꯍꯥꯏꯕ ꯂꯩ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯀꯔꯝꯕꯅ ꯆꯨꯝꯂꯤꯕꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯟꯅꯒꯨꯝꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯤ ꯁꯥꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯣ? ꯏꯁꯩ ꯁꯛꯂꯤꯕꯁꯤꯕꯨ ꯏꯁꯩꯁꯤꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯐꯤꯒ ꯁꯥꯔꯣꯏꯗꯍꯦ, ꯏꯁꯩ ꯇꯥꯔꯨꯈꯤꯒꯦ꯫ ꯐꯤ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯏꯁꯩ ꯑꯗꯨꯗ ꯉꯥꯎꯈꯤꯗꯨꯅ ꯐꯤ ꯁꯥꯐꯝꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯟꯖꯤꯜꯂꯛꯈꯤꯗꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯤ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯧꯕꯨꯛ ꯑꯃꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯅ ꯃꯌꯥꯒꯗꯨ ꯂꯣꯏꯅꯃꯛ ꯆꯣꯡꯊꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯥꯀꯜꯗ ꯀꯟꯅ ꯀꯞꯂꯤ꯫ ꯑꯍꯜ ꯍꯅꯨꯕ ꯈꯔꯅ, ꯀꯔꯤꯅꯣ? ꯀꯔꯤ ꯈꯨꯁꯤꯅꯣꯅꯦ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯕꯨ ꯎꯗ꯭ꯔꯤ꯫ ꯍꯟꯗꯛ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯂꯩꯐꯥꯎ ꯐꯥꯎꯈꯤꯕꯗꯣ ꯆꯨꯝꯗꯣꯔꯤꯕ ꯖꯥꯠꯂꯅꯦ? ꯍꯤꯁ, ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯇꯟꯈ꯭ꯔꯦꯗ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ, ꯅꯨꯄꯤꯁꯤꯒꯤ ꯈꯨꯁꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯝꯇ ꯍꯦꯛ ꯆꯪꯅꯗ꯭ꯔꯦꯅꯦ꯫ ꯀꯅꯥꯝꯇ ꯆꯪꯅꯗ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯤ ꯑꯇꯩꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯕꯤꯗ ꯂꯥꯞꯅ ꯀꯞꯄꯤꯁꯦ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯥꯅ ꯈꯜꯂꯝꯗꯣꯏꯁꯦ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯕ ꯐꯪꯉꯅꯤ ꯁꯤꯅꯤ꯫ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯁꯨ, ꯃꯤꯅ ꯃꯇꯨ ꯁꯤꯕꯒꯤ ꯋꯥꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯁꯨꯅꯦ, ꯑꯐꯕ ꯃꯤꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯗꯧꯅ ꯂꯣꯏꯅ ꯎꯕꯅꯤꯅꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯈꯔꯗꯤ ꯀꯤꯃꯟꯕꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯁꯤꯕ ꯑꯗꯨ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯀꯤꯗꯕ ꯑꯀꯟꯕ ꯁꯥꯗꯨꯅ, ꯁꯒꯥꯏ ꯁꯥꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯄꯨꯡꯐꯝ ꯇꯥꯅ ꯄꯨꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯁꯤꯕ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯏꯟꯅꯔꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯥꯡꯕ ꯌꯥꯎꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ, ꯄꯦꯟꯗꯦꯗꯀꯣ ꯅꯨꯄꯤ, ꯅꯪꯒꯤ ꯈꯨꯁꯤ ꯑꯁꯦ ꯁꯤꯔꯝꯗꯥꯏꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯪꯅ ꯆꯥꯔꯤꯈꯩ ꯁꯨꯛꯄꯦꯟ ꯄꯦꯟꯗꯦ ꯍꯥꯏꯕ ꯁꯥꯔꯦꯡ ꯊꯣꯡꯕꯗꯣ ꯄꯤꯖꯔꯝꯒꯅꯤꯗꯀꯣ꯫ ꯄꯨꯕ ꯌꯥꯎꯕ ꯑꯃꯅ, ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗ, ꯏ ꯀꯥꯔꯛꯇꯅꯅꯦ ꯊꯥꯗꯔꯝꯃꯒ ꯆꯠꯈꯤꯗꯣꯏꯅꯦ꯫ ꯃꯅꯤꯡꯗ ꯏꯟꯅꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯁꯤ ꯑꯁꯦ꯫ ꯃꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ? ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯅ ꯁꯤꯔꯤꯕ꯭ꯔꯥ? ꯀꯔꯤꯅꯣꯗ ꯁꯣꯏꯗꯅ ꯁꯤꯔꯕ꯭ꯔꯥꯕꯣ? ꯑꯍꯤꯡꯁꯤꯗ ꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤꯁꯦ ꯑꯃꯥꯡꯕ ꯇꯧꯕ ꯊꯣꯔꯛꯄꯗ ꯂꯥꯏꯌꯣꯛꯅꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯀꯞꯁꯤꯅꯦ ꯅꯣꯏꯒꯤ ꯍꯩꯄꯥꯗꯨꯅꯦ꯫ ꯑꯁꯤꯕ ꯄꯨꯔꯤꯕ ꯃꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯍꯤꯗꯥꯛ ꯉꯥꯎꯇꯛ ꯂꯥꯛꯄꯅ ꯃꯈꯣꯡꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯤꯁꯤꯡꯗꯨ ꯃꯣꯏ ꯃꯔꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪ ꯁꯤꯕꯒꯤꯕꯨ ꯀꯞꯀꯗ꯭ꯔꯥ? ꯅꯪ ꯄꯨꯕ ꯁꯦꯟꯅꯒꯗ꯭ꯔꯥ? ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ? ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯣꯛꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ, ꯉꯁꯥꯏ ꯄꯣꯠꯇꯣ ꯐꯩꯍꯦ꯫ ꯑꯁꯨꯝꯅ ꯊꯣꯛ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯔꯝꯗꯥꯏ ꯀꯨꯝꯊꯕ ꯍꯧꯔꯛꯄꯗ ꯃꯅꯤꯡꯒꯤ ꯑꯅꯤꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯕ ꯍꯦꯜꯂꯛꯇꯨꯅ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯩꯅ ꯊꯥꯗꯔꯛꯄꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯛꯂꯒ ꯇꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣ ꯃꯥꯔꯣ ꯇꯨꯔꯦꯜ ꯇꯝꯅ ꯑꯣꯟꯊꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯗꯨꯅ ꯂꯥꯎꯕ ꯑꯗꯨꯗ ꯑꯍꯜ ꯈꯔꯗꯨ ꯀꯤꯗꯨꯅ ꯋꯥꯟꯊꯈꯤꯗꯨꯅ ꯇꯨꯏ꯫ ꯈꯔ ꯑꯃꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯕꯦ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯦꯡ ꯄꯤꯖꯗꯕꯒꯤ ꯁꯥꯎꯔꯤꯕ꯭ꯔꯣ? ꯁꯦ ꯀꯣꯜꯂꯛꯀꯅꯨ, ꯑꯕꯦ, ꯊꯥꯗꯣꯛꯑꯁꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯣꯟꯗꯨꯅ ꯃꯃꯥꯏꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯗꯨꯒ ꯃꯥꯏ ꯊꯦꯡꯅꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯤꯗꯥꯛ ꯉꯥꯎꯔꯕ ꯅꯍꯥ ꯈꯔ ꯑꯗꯨꯅ ꯄꯨꯈꯠꯇꯨꯅ ꯄꯨꯟꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫
Ahal kharadi wakhal tadana yumda laikatnabasu yawnarami. Matai manawgi misi aduda mi khudingmak warinarami. Asumna phi sabi maugi misi adu khul khara aduda chap manana sirami. Aduna miyoi khudingmak numidang thengna thabak suba phi saba lepnaduna thongal khuding mai thanduna leinarami. Adubu khul amadadi ahal lamana warakpa ngamdraba khul lekaina senaba waraba nupa khara khulgi lampak machi amada hidak thakli. Maitan aduda yenba phajaba amasu lauri nupa amana. Kaino hidak loikraba. Karai de loidune he yam leire. Odu phawba thakthaduni. Adudi thaktok lesine ha. Ado chanabase konagadro. Ai amaga pharucharo. Lehoribo sigumba yenba. Lehori kaino. Ipana loirise yenba kungi mathaktani kaino. Aina huralaga chabada ani dang budi ngairabane. Ngasigi siga amata ngai hore. Adudi noi babana ngangoidro chairoidro. Hanadi chairame phubu bo yoinida. Nongmudi I karaktanane babada chungsinduna namnabane. Adui numitayde kem hairakidre. Hojikti aigi kusini kaino. Ima haire aina tawrikai ichana tawbubu tawjasanu ngaktani. Hojiksho. Hoini he. Hojikpudi imasu aina nongma baba namsilubadagi adum sauduna adum laikre. Akhoi mase mai nupadi nungdi nungsibajani. Ado ngasidi nonganba phawba mai horga leiduni ko. Ado handa khulsida siriba mi singase berani ko. Nang kiriro. Nang miki thini ne. Oi miki the. Handa siriba singdo sum yengo. Yam jikpa mi sendo uleiba mi ngakta oibane. Aduga hidak thakdaba ngakta soibane. Aduna khoidi kasu sibiroi. Chummine dusa. Chumdadi kaino. Aikoi shibu likbro sendo chopro. Se aiwa haige. Aikoi hidak thakba mi se lai songnaroi na sunare khaba. Arikpa mingonda pijaningdaba. Minabu nabai waneba sibai waneba khaba. Adudi aidi yenba se aina huralaklaga marupsingda pijabanina aidi naaroi. Lai tinsu changlarine. Asengbane akhoina harise. Nangdi mi am pijaningine. Aduna noi papagi yenba ama lehorido. Adu pharaga puro. Chalo. Amase loidoreba. Hoi, ai pharogi maro. Adudi noi pamamuko. Naha amadu chatkre yen phaba moi khara adu noktuna lehawi. Apangba midi tiki pizaraga harawi haiduna noktuna. Moi sing adu amadu ngaiduna leiringai aduda isai sakpi bhutnupi adu khara laptakna labuk namhang amada isai sakpa adu moi nupa khara aduna tarami. Tabra marupse. Isai yam nushibam sai se. Tai tai. Nupi makhoni ne yam phajadro. Labuktani ne. Aidi magi isai meksida ngaure he. Aikhoigi nupi singsina ba thenglaba phawba mapanda thabak tawraga leibasina ne. Soirise. Ado isai sidi ngaure he yengusira. Isai khonjalsu yam phajai. Nupi sisu phajaramgadaba male. Phajaramlabadi pharaga purase. Mayam kai khaliga ha. Yaine he nangi wada. Sumnaksile ne. Law mayam yengurase. Moi singado hidak sungawi isai aduda sungaw. Moi singado hidak sungaw isai aduda sungaw tawduna butnupi adugi manakta changkhre. Moi singi mamangda butnupi adu tung onthokduna isai sakli. Moi amana as tungdaidi phajaba mali he. Masakdi phajana ude. O isai sakpu nupi. Isai do arang boina salone. Butnupi aduna hoi tamo. Noigumba sinine nongalakpada yam sigalise. Ado saktharo isai do. Butnupi aduna arangba isai masaklai. Nupa oktaba singdo jagoi sai langduna. Jagoi sana sana nupi adugi manakta sum naksilai. Aduga nupi aduda ikoi sili. Aduga sum nakna yenglubadadi butnupi adu mamaidu ona tainana panduna mamit ani aduna isai saktuna leirami. Madu ubada moi nupa sing adu yamna kanna lawi. Aduga I oduna maya chongthoraklami. Butnupi aduna I sing adu paiduna masada taishinduna isai sai jagoi sai. Somdana ngasai yen phaba chatkiba nupa adu mapana yengonda masa tangkhai changduna huralingaida mapana makhongda thaurina punsilami aduga tap taba makhai phurami tunglomda.
ꯑꯗꯨꯒ ꯌꯦꯡꯒꯣꯟꯗ ꯏꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯃꯗꯨꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯥꯁꯤꯜꯂꯒ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯂꯧꯕꯨꯛ ꯆꯠꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯟ ꯍꯨꯔꯥꯟꯕ ꯆꯠꯈꯤꯕ ꯃꯄꯥꯅ ꯌꯦꯡꯒꯣꯟꯗ ꯐꯥꯔꯒ ꯊꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯅ ꯌꯦꯡꯒꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯧꯕꯨꯛ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯕ ꯃꯔꯨꯞꯁꯤꯡ ꯃꯤꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯣꯛꯇꯕ ꯃꯆꯥ ꯑꯗꯨꯅ ꯕꯥꯕꯥ ꯀꯤꯌꯦ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯌꯦꯡꯈꯣꯅꯦꯍꯦ ꯅꯪꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤꯅꯦ ꯅꯪꯁꯨ ꯏꯄꯥꯅ ꯌꯦꯡꯒꯣꯟꯗ ꯐꯥꯔꯒ ꯊꯅꯝꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯣꯏꯒꯤ ꯃꯔꯛꯁꯤꯗ ꯇꯥꯔꯒ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯆꯣꯡꯊꯣꯛꯑꯒ ꯁꯤꯕꯁꯦ ꯌꯥꯎꯔꯝꯒꯗꯕꯅꯤꯅꯦ꯫ ꯕꯥꯕꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯕꯥꯕꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯔꯒꯦ꯫ ꯕꯥꯕꯥ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯊꯤꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯀꯤꯕ ꯃꯣꯏꯁꯤꯡꯁꯦ ꯑꯁꯤꯡꯕ ꯌꯥꯝ ꯁꯥꯍꯧꯕꯅꯦ꯫ ꯍꯟꯗꯛꯀ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯏꯄꯥꯅ ꯀꯜꯂꯣꯏꯀꯣ ꯍꯟꯗꯛꯇꯤ꯫ ꯑꯍꯜ ꯑꯃꯅ ꯈꯨꯜꯁꯤꯒꯤ ꯂꯝ ꯍꯦꯟꯕ ꯃꯤ ꯂꯩꯔꯤꯕ꯭ꯔꯣ? ꯂꯩꯔꯗꯤ ꯀꯧꯔꯛꯎꯅꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦꯅꯦ꯫ ꯁꯤꯔꯤꯕꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯂꯝ ꯍꯦꯟꯕ ꯃꯤꯁꯤꯡ ꯑꯣꯏꯕꯅ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯀꯌꯥ ꯐꯥꯎꯅꯔꯝꯗꯦ꯫ ꯃꯤꯁꯤꯡꯅ ꯀꯤꯅꯔꯤꯕ ꯑꯁꯤꯗꯤ ꯃꯤꯁꯤ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯑꯁꯤꯕ ꯑꯗꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯐꯨꯝꯕꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯁꯨꯝ ꯇꯥꯅꯔꯛꯄ ꯈꯪꯅꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯁꯨ ꯌꯧꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯈꯨꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯃꯤ ꯀꯌꯥ ꯍꯥꯠꯂꯝꯃꯤ꯫ ꯁꯤꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯅꯝꯕꯅ ꯂꯝ ꯍꯦꯟꯕ ꯌꯨꯝꯗ ꯍꯟꯖꯅꯤ ꯈꯪꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯗꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯇꯨ ꯃꯆꯥꯗ ꯊꯤꯅ ꯑꯣꯠꯄ ꯅꯨꯄꯥꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ? ꯍꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯉꯥꯡ ꯆꯥꯛ ꯏꯜꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯦ? ꯑꯉꯥꯡꯅ ꯂꯨꯕ꯭ꯔꯥ ꯑꯩꯅ ꯂꯨꯕ꯭ꯔꯥ ꯍꯥ ꯊꯥꯖꯜꯂꯧꯔ ꯅꯪ? ꯀꯔꯤꯅꯣ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯨꯆꯣ ꯏꯅꯦ ꯂꯂꯣꯟꯕꯤ ꯍꯣꯏꯗꯒꯤ꯫ ꯑꯁ ꯑꯩ ꯑꯉꯥꯡ ꯆꯥꯛ ꯏꯜꯂꯤꯌꯦ ꯊꯛꯅꯤꯡꯉꯒ ꯆꯠꯂꯒ ꯊꯛꯎꯔꯣ꯫ ꯀꯔꯤꯕꯨ ꯍꯥꯎꯗꯅ ꯊꯛꯂꯤꯕꯅꯣ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯍꯤꯗꯥꯛ? ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯃꯋꯥ ꯐꯠꯇꯕ ꯑꯗꯨꯅ ꯃꯆꯤꯟꯕꯥꯟꯗ ꯊꯥꯖꯤꯜꯂꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯝꯂꯀꯥꯟ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯅ ꯂꯍꯧꯏ꯫ ꯏꯕꯨꯡꯉꯣ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯅꯪꯅ ꯐꯨꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯂꯣꯏ ꯏꯃꯧꯁꯦ꯫ ꯏꯃꯧ ꯑꯁꯦ ꯅꯪꯅ ꯐꯨꯅꯅꯕ ꯂꯧꯔꯤꯕ꯭ꯔꯣ? ꯕꯥꯕꯥ ꯇꯥꯅꯤꯡꯗꯦꯗ ꯐꯃꯨꯡ ꯆꯪꯉꯒ ꯄꯣꯊꯥꯔꯨꯆꯣ ꯀꯩ ꯀꯥꯟꯗꯕꯗ꯫ ꯏꯕꯨꯡꯉꯣ ꯅꯪ ꯍꯦꯟꯗꯤ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯅꯣꯡꯃꯇ ꯇꯥꯅꯕ ꯈꯪꯅꯕꯁꯨ ꯍꯣꯠꯅꯗꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝ ꯑꯣꯠꯄꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯉꯜꯂꯤꯉꯩꯁꯤꯗ ꯋꯥꯈꯜ ꯇꯥꯖꯧꯍꯧ꯫ ꯏꯃꯥ ꯅꯣꯏ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ? ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯗꯤꯅꯦ ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯧꯔꯣ ꯍꯥ꯫ ꯃꯃꯥ ꯉꯥꯡꯂꯨꯔꯅꯨ ꯇꯣꯛꯑꯣ꯫ ꯑꯩꯅ ꯏꯁꯥ ꯀꯜꯂꯤꯉꯩ ꯃꯇꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏꯅ ꯋꯥꯔꯛꯆꯔꯅꯤ꯫ ꯑꯗꯣ ꯃꯦꯝꯃꯄꯥ ꯏꯃꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯑꯁ ꯀꯤꯔꯦꯗꯀꯣ꯫ ꯍꯟꯗꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯨꯁꯤ ꯄꯣꯠꯗꯣꯟꯗꯣ ꯄꯥꯏꯔꯛꯑꯣ ꯃꯃꯥ꯫ ꯑꯗꯨ ꯀꯤꯕꯒꯤꯅꯤ ꯑꯩꯅ ꯃꯥ ꯍꯤꯗꯥꯛ ꯂꯧꯔꯨꯆꯣꯅ ꯊꯥꯔꯤꯁꯦ꯫ ꯑꯩꯗꯤ ꯁꯤꯕ ꯌꯥꯗꯦ ꯃꯥꯗꯤ ꯌꯥꯏ꯫ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯑꯃꯃꯨꯛ ꯁꯤꯟꯕ ꯌꯥꯕꯗꯨꯕꯣ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯁꯨꯝꯕꯤꯔꯝꯂꯒ꯫ ꯃꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯅꯈꯥꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯃꯋꯥ ꯑꯗꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯤ꯫ ꯐꯠꯇꯕ ꯃꯋꯥ ꯑꯗꯨ ꯏꯁꯩ ꯑꯗꯨꯗ ꯉꯥꯎꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯁꯤꯟꯕꯒꯤ ꯆꯤꯟꯁꯤꯅ ꯄꯟꯕꯗ ꯉꯥꯏꯔꯤ ꯂꯥꯛꯄꯅ ꯍꯥꯜꯂꯤꯅꯦꯍꯦ꯫ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯁꯤꯅꯗꯤ ꯃꯥꯡꯗꯒꯤꯗꯤ ꯀꯌꯥꯝ ꯐꯖꯔꯝꯃꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯏꯁꯩ ꯑꯁꯤꯁꯨ ꯀꯌꯥꯗ ꯍꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯅꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯑꯁ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯂꯒ ꯃꯥꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏꯒ ꯁꯥꯔꯗꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝ ꯊꯣꯛꯈꯤ꯫ ꯐꯠꯇꯕ ꯃꯋꯥ ꯑꯗꯨꯁꯨ ꯁꯨꯝ ꯏꯟꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯏꯁꯩ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯃꯤ ꯄꯨꯡꯐꯝ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ
ꯆꯞ ꯂꯦꯞꯄꯤ꯫ ꯅꯪꯕꯨ ꯑꯩ ꯄꯥꯝꯕ꯭ꯔꯅꯦ ꯅꯨꯄꯥ? ꯄꯥꯝꯃꯦ, ꯑꯗꯣ ꯇꯨꯡ ꯑꯃꯨꯛꯇ ꯑꯣꯟꯊꯣꯔꯛꯎꯗꯅ, ꯅꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯗꯅ꯫ ꯑꯩꯕꯨ ꯑꯣꯟꯊꯣꯛꯎꯔꯦꯅꯦ, ꯑꯗꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯗꯨꯗꯤ ꯄꯥꯝꯗꯕ꯭ꯔꯣ? ꯄꯥꯝꯗꯦꯗ, ꯃꯁꯛ ꯈꯨꯊꯤꯗꯨꯗ ꯀꯅꯥꯅꯕꯨ ꯄꯥꯝꯗꯣꯏꯅꯣ? ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯒꯤ ꯂꯧꯔꯨꯔꯤꯕ? ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦꯅ ꯂꯧꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯗꯤ ꯑꯣꯏꯍꯜꯂꯣꯏꯍꯦ꯫ ꯑꯗꯣ ꯅꯪ ꯅꯨꯄꯤꯗꯣ ꯀꯌꯥꯝ ꯊꯤꯒꯦ? ꯈꯨꯊꯤ ꯑꯃꯅꯤꯍꯦ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯅꯥꯛ ꯇꯝꯅ ꯁꯥꯡꯗꯣꯔꯛꯇꯨꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ, ꯃꯁꯥꯗꯤ ꯂꯥꯞꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯏꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ, ꯅꯪ ꯅꯨꯄꯤꯗꯣ ꯑꯩꯃꯨꯛ ꯊꯤꯕ꯭ꯔꯅꯦ? ꯍꯥ? ꯑꯩꯃꯨꯛ ꯊꯤꯕ꯭ꯔꯣ? ꯏꯃꯥ ꯏꯃꯥ, ꯚꯨꯠꯅꯦ! ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯇꯧꯔꯒ ꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯥꯒꯅ ꯍꯜꯂꯛꯄꯗ ꯃꯋꯥ ꯐꯠꯇꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯖꯩ꯫ ꯐꯠꯇ꯭ꯔꯕꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯕꯨ ꯐꯪꯈꯤꯗꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯤꯁꯤꯡꯅ ꯊꯤꯅꯔꯛꯄꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯠꯇꯕ ꯃꯋꯥ ꯑꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯑꯍꯜ ꯑꯃꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯄꯨꯟꯅ ꯁꯤꯔꯝꯂꯤꯅꯣ? ꯑꯁ, ꯑꯍꯜꯁꯤꯗꯤ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯗꯥꯏꯅꯦ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯍꯜꯁꯤꯅ ꯁꯤꯔꯝꯕꯩ ꯃꯔꯝ ꯑꯩꯗꯤ ꯈꯪꯉꯤ꯫ ꯃꯥꯏꯁꯦ ꯑꯌꯨꯛꯇ ꯑꯃꯥꯡꯕ ꯇꯧꯕ ꯂꯥꯛꯄꯗ ꯁꯤꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯨꯝ ꯐꯝꯂꯤꯉꯩꯗ ꯎꯔꯛꯄꯖꯥꯠꯅꯤ ꯃꯥꯏꯁꯦ꯫ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ꯫ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯐꯔꯦ, ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯤꯔꯝꯂꯤꯁꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ, ꯍꯦ ꯑꯉꯥꯡꯁꯥ, ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦꯍꯦ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯅꯤꯅꯦꯍꯦ꯫ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯄꯣꯠꯇꯦꯅꯦ꯫ ꯑꯁ, ꯁꯣꯏꯈ꯭ꯔꯦ ꯃꯥꯃ, ꯍꯥꯏꯖꯔꯔꯣꯏ꯫ ꯑꯗꯣ ꯁꯤꯔꯤꯕꯁꯤꯡꯁꯦ ꯑꯐꯕ ꯃꯤꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯍꯣꯏ, ꯑꯍꯜꯁꯤꯃꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯅꯤꯡꯊꯧꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯀꯧꯈꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯩꯖꯕ ꯇꯧꯗꯨꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯃꯤꯁꯤ ꯑꯁꯤ ꯐꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯣꯡꯒꯥꯜ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯀꯠꯅꯅꯕ, ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯂꯥꯏꯐꯥꯎ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯀꯌꯥꯕꯨꯁꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯊꯤꯕ ꯍꯨꯝꯕ ꯁꯦꯟꯅꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯃꯤꯗ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯅꯔꯛꯂꯦ꯫ ꯂꯥꯟꯃꯤꯗ ꯅꯠꯇꯅ ꯂꯝ ꯍꯦꯟꯕ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯃꯤꯀꯌꯥ ꯑꯃꯁꯨ ꯀꯤꯅꯔꯝꯕꯗꯒꯤ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ पाइदुना थीनरक्ले। लमहेनबा लानमी खरदी युम युमदा मिहात्पा थीबगी नमादा मीसिंगबु ओटलम्मी। मरो हौजिकी युमदुमदी नुपी ngakta masak फजबसु याम लेनी है। नंगदी नुपी येंगलेंगैदने आइदि तो मंगरा अफुटपा चाकसु चेंगसु लोइना कोलगा पुरकपने। आइदि अदुई वखलबो ओइदेदा मचा नुपी सिंग अदुदा मतम लेलिंगैदा अदा मसिगी युमसिदा चंगुरसिरो इंजांग मनम याम नुंशे। होय चंगुरसिलो। मीगी युम अदुदा थोंग कन्ना थिल्ली अहल असोनबा हनुबी अमना थोंगदो हांगतोरए। कना कना नुनिहे इनिंग थौगी लानमी सिंगनिहे। ओ नुसिदा अखोइबु सेनबीबा लाक्लिबनिको। होइने अहल सेनबा वारेने अखोइदि। अदुगा नोइदि नुंगाइने हिंजांगासे अहाव अहावबु चादना नुंगाइने तुमदना हा नोइ नुंगाइरेबा। चंगलकेसे अहल चंगलो चंगलो इमौं नुपी चालुक अनिदा सेमौहे इचा अनिसे वाबना लोइरमनी। लानमी अनी अदुबु मौ अदुना चाक सेमदुना पिजै अहल अदुगी मचानुपा अदुदि नादुना फमुंगदा हिप्लमी। लानमी अनी अदुना चाक इंसांग अदु लोइना चाथोकपिरमी अदुगा मौ अदुदा लुजदबा मिटिंगसु येंगलमी। हाउरे हे अहलगी इमौ असिदि चाक इंसांगबु यामना फजना थोंगबा हिनि हे। अैगी नुपीबु ओइरसिरा खंगदेने। इबुंगो कैदौरे अहल सौनिंगब्रने नचा नुपानिना असोन मनागन बम हेक पोक्सलदना मीगी मचा मसक फजबेसे वारेदना अदुगी हाइबिबे वानी अैकोइसे नोइसिनबदो वारेने। लानमी अनी अदु थोखरे अहल अदु सावबना लोइरे। मौ अदुदि कफौरे मोइगी वांगांग अदुदा फजद्रो हजिकी मौदो अैदि मा येंगनगनि चाक चाइदो
ꯑꯗꯨꯃꯔꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯦꯔꯥ ꯅꯪꯒꯤꯗꯨꯗꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯗ. ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯅꯥꯅ ꯌꯦꯡꯗꯣꯏꯕ? ꯃꯃꯤꯠ ꯀꯣꯊꯣꯛꯀꯦꯅꯦ. ꯑꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ. ꯅꯪ ꯑꯩꯗꯤ ꯂꯥꯟꯃꯤꯅꯤꯅ ꯌꯨꯝꯗ ꯄꯥꯛꯅꯁꯨ ꯍꯟꯗꯦꯗꯣ. ꯌꯨꯝꯂꯣꯝꯗꯒꯤ ꯅꯪ ꯑꯩꯗꯧꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯦ. ꯃꯣꯏꯅꯁꯨ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯝꯒꯗꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ. ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯅꯪ ꯊꯥꯡꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯇꯣꯛꯎꯔꯣ. ꯑꯦ ꯃꯔꯨꯞ ꯅꯪ ꯁꯨꯕ. ꯑꯩꯁꯨ ꯊꯥꯡ ꯌꯥꯎꯔꯤꯗ. ꯌꯥꯅꯁꯦ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯌꯥꯅꯁꯦ. ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯑꯗꯨꯒ ꯅꯇꯨꯒꯤ ꯋꯥꯔꯤ ꯁꯥꯔꯒꯅ ꯁꯥꯎꯕ. ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯐꯤꯡꯀꯠꯅꯔꯛꯏ, ꯊꯥꯡ ꯁꯟꯅꯔꯛꯏ. ꯇꯟꯖꯥ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤꯗꯨ ꯏꯁꯩ ꯁꯛꯇꯨꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ. ꯃꯣꯏ ꯑꯅꯤꯗꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯉꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯏꯁꯩ ꯑꯗꯨꯁꯨ ꯇꯥꯔꯤꯕ ꯃꯈꯩ ꯄꯦꯟꯗꯔꯦ. ꯑꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯔꯣ, ꯑꯩꯗꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯇꯥꯔꯨꯕꯗꯒꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗꯒ ꯁꯥꯎꯕ ꯉꯝꯗ꯭ꯔꯦꯍꯦ. ꯍꯣꯏ ꯃꯔꯨꯞ, ꯑꯩꯁꯨꯅꯦ. ꯑꯁꯨꯛ ꯐꯖꯕ ꯏꯁꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ. ꯑꯗꯣ ꯃꯔꯨꯞ, ꯃꯥꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩꯕꯣ. ꯀꯩ ꯍꯥꯏꯅꯣꯗꯤ ꯈꯪꯗꯦ. ꯅꯪ ꯈꯪꯕ꯭ꯔꯣ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦ ꯃꯔꯨꯞ. ꯉꯔꯪ ꯉꯔꯪ ꯉꯪꯉꯒ ꯈꯪꯗꯦꯗ, ꯉꯔꯪ ꯉꯔꯪ ꯉꯪꯕꯒ ꯆꯞ ꯃꯥꯟꯅꯩꯗ. ꯑꯗꯣ ꯌꯥꯝ ꯐꯖꯩ ꯃꯌꯦꯛꯁꯤꯗꯤ. ꯑꯩꯗꯤ ꯉꯥꯎꯔꯦꯍꯦ ꯃꯔꯨꯞ. ꯃꯕꯥꯅꯤꯅ ꯁꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅ ꯈꯨꯜꯗꯒꯤ ꯐꯅ ꯂꯥꯞꯅ ꯂꯥꯛꯂꯦ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ. ꯃꯣꯏ ꯑꯅꯤꯗꯨ ꯀꯣꯏꯊꯤ ꯊꯤ ꯅꯨꯄꯤ ꯑꯗꯨꯕꯨ. ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯔꯨꯞ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤꯗꯨꯕꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯁꯤꯅ ꯀꯥꯏꯗꯅꯣ? ꯅꯪ ꯈꯪꯕ꯭ꯔꯣ ꯁꯤꯕꯣ? ꯑꯩꯗꯤ ꯃꯥꯒꯤ ꯏꯁꯩ ꯑꯗꯨꯗ ꯀꯞꯄ ꯍꯧꯔꯨꯔꯕꯅꯤꯅꯦ, ꯑꯗꯨꯒ ꯎꯈꯤꯗ꯭ꯔꯦ ꯃꯔꯨꯞ. ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯌꯦꯛ ꯌꯥꯎꯗꯕ ꯏꯁꯩꯗꯣ. ꯀꯅꯥꯅ ꯁꯨꯔ ꯄꯥꯜꯂꯤꯅꯣ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦ. ꯑꯗꯣ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯥꯏ ꯌꯧꯔꯒꯦ? ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ, ꯅꯕꯥꯅꯤꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯦ ꯅꯕꯥꯅꯤꯒꯤ ꯃꯣꯡꯐꯝ ꯌꯧꯔꯦ. ꯍꯣꯏꯃꯥ, ꯕꯨꯠꯅꯤꯅꯦ ꯁꯤꯗꯤ. ꯑꯦ ꯆꯦꯜꯂꯣ ꯃꯔꯨꯞ. ꯀꯔꯥꯏꯗ ꯆꯦꯟꯗꯣꯏꯅꯣ? ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ ꯅꯨꯄꯥ. ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯣ ꯅꯕꯥꯅꯤꯕꯣ? ꯏꯃꯥ, ꯄꯥꯝꯗꯤꯌꯦ. ꯑꯩꯈꯣꯏ ꯅꯨꯄꯤ ꯈꯤꯔꯦ. ꯉꯁꯤꯗꯒꯤ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯦꯡꯖꯔꯔꯣꯏꯌꯦ. ꯅꯕꯥꯅꯤꯒꯤ ꯋꯥꯗꯣ ꯑꯩ ꯊꯥꯖꯗꯤꯌꯦ. ꯆꯦꯟꯒꯅꯨꯅꯦ. ꯃꯣꯏ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯀꯤꯕ ꯌꯥꯕ ꯀꯤꯍꯜꯂꯒ ꯍꯥꯠꯂꯝꯃꯤ. ꯅꯣꯡ ꯉꯥꯟꯕꯒ ꯂꯥꯟꯃꯤ ꯑꯅꯤ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯆꯪꯂꯝꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯔꯝꯃꯤ. ꯃꯣꯏꯕꯨ ꯍꯥꯠꯂꯤꯕ ꯑꯗꯨꯁꯨ ꯊꯥꯒꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯤ ꯁꯤꯕꯁꯨ ꯂꯦꯞꯂꯝꯗꯦ. ꯃꯤ ꯀꯅꯥꯃꯠꯇꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯄꯥꯝꯈꯤꯗ꯭ꯔꯦ. ꯃꯊ꯭ꯋꯥꯏꯅ ꯍꯦꯟꯅ ꯂꯨꯅꯔꯛꯂꯦ. ꯐꯠꯇꯕ ꯃꯤꯅ ꯑꯅꯝꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯪꯅꯔꯛꯂꯦ. ꯌꯨꯝ ꯌꯨꯝꯗ ꯐꯖ ꯐꯖꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯅꯔꯛꯂꯦ. ꯅꯤꯁꯥ ꯆꯥꯕꯁꯨ ꯇꯣꯛꯅꯔꯛꯂꯦ. ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯛꯂꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯠꯇꯕ ꯃꯤ, ꯅꯨꯄꯤ ꯐꯠꯇꯕꯤ, ꯃꯅꯦꯝ ꯃꯀꯨꯗ ꯑꯣꯠꯄ ꯅꯨꯄꯤ, ꯃꯆꯥ ꯃꯃꯧꯗ ꯑꯣꯠꯄ ꯃꯅꯦꯝ ꯃꯀꯨ, ꯐꯠꯇꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯄꯁꯤꯡ, ꯍꯨꯔꯥꯟꯕ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕ ꯃꯤꯁꯤꯡꯕు ꯌꯦꯡꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ. ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯄꯤ ꯇꯥꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ. ꯃꯗꯨ ꯎꯔꯒ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ. ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯅ ꯀꯞꯂꯝꯃꯤ. ꯀꯔꯤꯅꯣꯅꯦ ꯕꯨꯠ ꯑꯩ ꯑꯣꯏꯅ ꯀꯤꯍꯜꯂꯤꯕꯁꯤꯅ? ꯑꯩꯒꯤ ꯏꯁꯩ ꯑꯁꯤꯗ ꯂꯥꯏ ꯐꯥꯎꯕ ꯉꯥꯎꯅꯔꯤꯕꯅꯤ. ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯉꯛꯍꯜꯂꯕ. ꯑꯃꯨꯛꯀ ꯀꯤꯍꯟꯒꯦ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ. ꯑꯗꯨꯁꯨ ꯀꯤꯔꯝꯗꯦ. ꯐꯤꯕꯝ ꯈꯥꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ. ꯑꯗꯨꯁꯨ ꯀꯤꯔꯝꯗꯦ. ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯤꯍꯟꯕ ꯌꯥꯕ ꯀꯤꯍꯜꯂꯕ ꯐꯥꯎꯕ ꯀꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯋꯥꯗꯨꯅ ꯂꯦꯞꯂꯔꯦ. ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ. ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯂꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ. ꯀꯤꯕꯁꯨ ꯐꯥꯎꯔꯛꯂꯦ. ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯦꯟꯅ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ, ꯑꯣ, ꯑꯩꯒꯤ ꯏꯁꯩꯗ ꯉꯥꯎꯗꯦ ꯍꯥꯏꯕꯗꯤ ꯃꯅꯥ ꯄꯪꯕ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯣꯏꯔꯦꯗꯅ. ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ?
Nupa macha aduna moigi khul aduda pisak piklingaidaги yamna nungshijaba nupi ama leizabajani. Nupi adubu magi thawaidagi hena luna lajarami. Mana haiba khudingsu yarami. Pisak piklingaidaги so adum sanaminaduna lakpani. Nupi aduna mabuso nungshi haiduna matam pumbada koipu pubirami. Mi khudingmakta aise magine haiduna taklami haiduna khudna inge tawduna but nupi aduda khanghalami. Aduga hojikti nupa amaga nungsinaduna luhonggadawre hainasu kaptuna tami. Nupa macha aduna nupi aduda luhongdanaba yamna haijarubada aibu miyam mamangda na pangba lon thoktaba lairaba nupani haiduna thina chaingangduna tanthokpirakle haiduna but nupi aduda kaptuna tami. Ai hojikti seningle aibu hatokpiyu nang but nupini haiduna su konduna kaplami. Oh, karino ni aibu ngasi tawribasibo. Nungsibagi lambida but ai maithirabako. Haigi akibadagi thamoi kaibana hena maya kalamlaba. Adubudi ai soigi nungsibana minamduna huntokduna sa kaida pijakhibaniko. Maduda aina kapkhibado wakibado. Farese kapkunuse nupa macha yumda chango nangna ma nungsibadagi nangi ima pabana nangbu nungsibana yamna helibani. Aduna karigumba nangna phatanungda thoklabadi nangi imaga pabagadi sirani. Hingna adum sirani. Aduga nangna nupi adugi damak sijarage hairabadi nupi aduna ne nupa amada luhongduna nungaina lekhigani. Nang aduga henba pamro aduna yumda chango imaga pabagado nangi damakta kaptuna leire. Hayeng nongalakpatadi ne loina pharamba oirasanu. Asamna nupa macha ado bot nupi aduna themduna mayumda changhankre. Put nupi adusu isai saktuna chatkre. Nongalakpada ngarangi nupa macha adu manasu tarame marunsu thoklami. Aduga mana nungsijaba nupi aduna manasu taramdre marulsu thoklamdre. Nupi adu hojikti mana pamliba nupa aduna napangbi lonthoktabi hairamnaga chatkre. Nupi adu kaptuna hanagi nupa marul thoktaba adu ningsingduna ningamdana kaplare. Adubu nupa macha aduna nupi adubu hojiksu nungsibiduna mabu amuk loshinbirami. But nupi aduna nupa macha adugi pukchal chawba thamoi adu yengjaraga harauna chatkre. Nongmadi ahing amada lebak adu tandanaba atya segaina laurami but nupi aduna. Phattaba misa wakhal taro. Afaba lambida chatpa tamlo. Lam henba henbisa noisu maram moklo. Nupi angangda chopa sing noisu wakhal tajaro. Siba kirabadi. Aduga migi nupi angangbu nangi nache nachalni imani haina khanba tamlo ko. Aina haiba indrabadi khusi thina sigani ko. But nupi aduna wakaya ado hairamnaga tumina laikre. Lebak tugi mising wakhal tanaduna phattaba lambi thadoknaba haunarakle. Haiba indaba sing aduso isai sakpi but nupi aduna loina hatlami. Matam kharagi matungdadi phattaba mi laikhidre amaga nungsi chanana leminarami. But nupi adu harauna nokjaduna magi ningamdraba thawai aduna tumina amuk laikhirami. Hojikti ingna chikna amuk pankirami lebak ado.